ꯃꯌꯥꯝꯅꯁꯨ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕ ꯑꯩꯈꯣꯏ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯕꯛꯁꯦ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩꯗ NRC ꯑꯞꯗꯦꯠ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯗꯤꯃꯥꯟ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯇꯛꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯥꯛꯂꯤꯕ ꯅꯤꯄꯥꯟꯁꯤꯗ ꯏꯝꯐꯥꯜꯒꯤ ꯃꯤꯌꯥꯝꯒꯤ ꯈꯣꯡꯆꯠ ꯑꯃ ꯑꯩꯈꯣꯏꯒꯤ 14 CSO 14ꯅ ꯀꯪꯂꯩꯄꯥꯛꯅ ꯁꯤꯟꯗꯨꯅ ꯆꯠꯊꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯣꯖꯥ ꯏꯁꯥꯃꯛꯅꯁꯨ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛ ꯆꯦꯟꯖꯦꯁ ꯁ꯭ꯇꯗꯤ ꯇꯧꯅꯤ ꯍꯥꯏꯔꯤꯕꯁꯤꯅ NRC ꯇꯧꯕꯒꯤ ꯋꯥꯐꯝ ꯊꯤꯟꯊꯗꯨꯅ ꯊꯝꯅꯕ ꯊꯧꯑꯣꯡ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯏ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯀꯗꯥꯏ ꯐꯥꯎꯕ ꯃꯔꯤꯛ ꯆꯨꯝꯃꯤ ꯍꯥꯏꯅ ꯍꯥꯏꯕꯤꯅꯤꯡꯉꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯃꯁꯤ ꯃꯇꯥꯡꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛ ꯆꯦꯟꯖꯦꯁꯀꯤ ꯃꯇꯥꯡꯁꯦ ꯁꯦꯟꯇꯔꯒꯤ ꯍꯥꯏ ꯄꯥꯋꯔ ꯀꯃꯤꯇꯤꯁꯦ ꯁꯦꯝꯗ꯭ꯔꯤꯉꯩꯗꯀꯣ ꯃꯅꯤꯄꯨꯔꯒꯤ ꯄꯥꯜꯂꯝꯕ BJP ꯂꯩꯉꯥꯛꯅ ꯁꯦꯟꯇꯔꯒꯤ ꯍꯥꯏ ꯄꯥꯋꯔ ꯀꯃꯤꯇꯤꯒꯤ ꯋꯥꯈꯟꯕꯨ ꯈꯜꯂꯝꯈꯤꯔꯣꯏ ꯃꯣꯏ ꯑꯩ ꯈꯟꯕꯗꯀꯣ ꯉꯔꯥꯡ ꯅꯍꯥꯟꯗ ꯊꯣꯛꯂꯛꯄ ꯒꯦꯖꯦꯠꯅꯤ ꯃꯣꯏꯁꯦꯀꯣ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟ ꯌꯨꯅꯤꯌꯟ ꯒꯣꯔꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯉꯔꯥꯡ ꯅꯍꯥꯟꯗ ꯊꯣꯛꯂꯛꯄ ꯁ꯭ꯇꯦꯠꯃꯦꯟꯁꯦ ꯁꯤ ꯅꯠꯇ꯭ꯔꯤꯉꯩꯗ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯝꯕ BJP ꯂꯩꯉꯥꯛꯁꯦ ꯁꯤꯒꯤ ꯂꯩꯉꯥꯛꯁꯤꯅ ꯃꯅꯤꯄꯨꯔ ꯄꯣꯄꯨꯂꯦꯁꯟ ꯀꯃꯤꯁꯟ ꯍꯥꯏꯅ ꯑꯃ ꯃꯈꯣꯏꯅ ꯃꯅꯤꯄꯨꯔ ꯒꯦꯖꯦꯠ ꯑꯃ ꯊꯣꯛꯈꯤꯕ ꯂꯩꯌꯦꯕ ꯃꯅꯤꯄꯨꯔ ꯄꯣꯄꯨꯂꯦꯁꯟ ꯀꯃꯤꯁꯟ ꯍꯥꯏꯅꯀꯣ ꯍꯥꯏꯔꯤꯕ ꯃꯅꯤꯄꯨꯔ ꯄꯣꯄꯨꯂꯦꯁꯟ ꯀꯃꯤꯁꯟꯁꯤ ꯃꯥꯅ ꯇꯧꯒꯗꯧꯔꯤꯕ ꯃꯊꯧꯁꯤ ꯃꯥꯅ ꯇꯧꯒꯗꯕ ꯃꯊꯧꯁꯤ ꯌꯥꯝ ꯀ꯭ꯂꯤꯌꯔꯂꯤ ꯍꯧꯖꯤꯛꯀꯤ ꯃꯥꯒꯤ ꯃꯤꯅꯤꯠꯁ ꯑꯣꯐ ꯃꯤꯇꯤꯡꯗ ꯃꯅꯤꯄꯨꯔ ꯄꯣꯄꯨꯂꯦꯁꯟ MSPCꯁꯤ ꯁꯦꯝꯈ꯭ꯔ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯤꯅꯤꯠꯁ ꯑꯣꯐ ꯃꯤꯇꯤꯡꯗ ꯌꯥꯎꯔꯤꯁꯤ ꯉꯁꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛ ꯆꯦꯟꯖꯁꯦ ꯁ꯭ꯇꯗꯤ ꯇꯧꯔꯒ ꯃꯁꯤ ꯃꯅꯤꯄꯨꯔꯒꯤ ꯄꯣꯄꯨꯂꯦꯁꯟꯁꯤ ꯀꯗꯥꯏꯗꯒꯤ ꯑꯍꯦꯟꯕ ꯂꯥꯛꯏ ꯑꯗꯨꯒ ꯏꯔꯩꯆꯥ ꯁꯦꯡꯕꯁꯤꯅ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯈꯟꯗꯣꯛꯅꯕ ꯀꯃꯤꯁꯟ ꯑꯃ ꯁꯦꯝꯈꯤꯕꯅꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯅ 14 CSOꯅ ꯑꯩꯈꯣꯏꯒꯤ NRCꯒꯤ ꯑꯞꯗꯦꯠꯀꯤ ꯃꯇꯥꯡꯁꯤ ꯌꯥꯝ ꯀꯟꯅ ꯇꯛꯈꯥꯏꯔꯛꯄ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯃꯤꯌꯥꯝꯅ NRC ꯇꯧꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯗꯤꯂꯤꯃꯤꯇꯦꯁꯟꯁꯨ ꯅꯛꯁꯜꯂꯛꯄꯅꯤꯅ ꯑꯣꯔꯤꯖꯤꯅꯦꯜ ꯃꯤꯗꯨ ꯂꯩꯔꯀꯥꯟꯗ ꯑꯁꯦꯡꯕ ꯃꯅꯤꯄꯨꯔꯒꯤ ꯁꯤꯇꯤꯖꯟ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯟꯁꯤ ꯀꯅꯥꯅꯣ ꯈꯪꯗꯣꯛꯑꯒ ꯐꯣꯔꯦꯅꯔꯁꯤꯅ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯕꯦꯖꯔ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯪꯗꯣꯛꯑꯀꯥꯟꯗ ꯗꯤꯂꯤꯃꯤꯇꯦꯁꯟꯁꯦ ꯇꯧꯕꯤꯌꯨꯅ ꯑꯩꯈꯣꯏꯅ ꯐꯥꯏꯜ ꯇꯧꯕ ꯀꯦꯁ ꯃꯌꯥꯝ ꯂꯩꯌꯦꯕ ꯍꯥꯏꯔꯤꯕ ꯀꯦꯁ ꯃꯌꯥꯝꯁꯤ ꯂꯩꯅ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯠꯅ ꯉꯔꯥꯡ ꯅꯍꯥꯟ ꯃꯔꯨꯑꯣꯏꯅ ꯕꯪꯒꯥꯜꯒ ꯀꯩꯅꯣꯒꯤ ꯏꯂꯦꯛꯁꯟ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯁꯥꯝꯒꯤ ꯏꯂꯦꯛꯁꯟ ꯂꯣꯏꯔ ꯃꯇꯨꯡꯗ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛ ꯆꯦꯟꯖꯁꯦ ꯁ꯭ꯇꯗꯤ ꯇꯧꯔꯒ ꯆꯦꯟꯖꯦꯁꯁꯦ ꯁ꯭ꯇꯗꯤ ꯇꯧꯅꯕ ꯀꯃꯤꯇꯤ ꯑꯃ ꯐꯣꯔꯝ ꯇꯧꯔꯀꯥꯟꯗ ꯍꯥꯏ ꯄꯥꯋꯔ ꯀꯃꯤꯇꯤꯅꯦꯅ ꯍꯥꯏꯔꯛꯄꯁꯦ ꯃꯁꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯂꯧꯖꯕꯁꯤ ꯄꯥꯜꯂꯤꯕ BJPꯒꯤ ꯁꯦꯟꯇꯔꯒꯤ ꯂꯩꯉꯥꯛꯁꯤꯅ ꯃꯥꯅ ꯑꯁꯥꯝꯗ ꯂꯥꯎꯊꯣꯛꯑꯝꯕ ꯕꯪꯒꯥꯜꯗ ꯂꯥꯎꯊꯣꯛꯑꯝꯕ ꯑꯩꯈꯣꯏꯒꯤ ꯃꯤꯀꯣꯛ ꯐꯣꯔꯦꯅꯔ ꯆꯪꯍꯜꯂꯣꯏ ꯑꯁꯥꯝꯗꯗꯤ ꯀꯩꯅꯣ ꯎꯆꯦꯛꯐꯥꯎ ꯄꯥꯏꯍꯜꯂꯣꯏꯅ ꯍꯥꯏꯈꯤꯕꯅꯤꯀꯣ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯋꯥ ꯉꯥꯛꯅꯕ ꯍꯣꯠꯅꯕꯗ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛ ꯆꯦꯟꯖꯦꯁꯁꯦ ꯁ꯭ꯇꯗꯤ ꯇꯧꯔꯒ ꯃꯁꯤꯗ ꯀꯔꯝꯕ ꯃꯦꯀꯥꯅꯤꯖꯝ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯐꯣꯔꯦꯅꯔꯁꯤꯡꯁꯦ ꯈꯟꯗꯣꯛꯄ ꯌꯥꯒꯗꯒꯦ ꯃꯔꯝꯗꯤ ꯑꯁꯥꯝ ꯑꯦꯀꯣꯔꯗꯇꯨ ꯃꯃꯥꯡꯗ ꯇꯧꯈꯤꯕꯗꯣ ꯑꯣꯜꯃꯣꯁ ꯐꯦꯜ ꯑꯣꯏꯕꯒꯤ ꯃꯑꯣꯡꯅꯤ ꯂꯩꯔꯤꯁꯦ ꯃꯤ ꯈꯟꯗꯣꯛ ꯇꯥꯔꯁꯨ ꯃꯤ ꯇꯥꯟꯊꯣꯛꯄꯗꯤ ꯉꯝꯗꯦꯀꯣ ꯑꯗꯨꯒꯨꯝꯕ ꯂꯩꯕꯅꯤꯅ ꯆꯦꯟꯖꯦꯁꯁꯤ ꯁ꯭ꯇꯗꯤ ꯇꯧꯅꯕ ꯌꯦꯡꯕ ꯃꯥꯜꯂꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯃꯅꯤꯄꯨꯔ ꯀꯣꯟꯇꯦꯛꯁꯇ ꯂꯥꯛꯑꯀꯥꯟꯗꯗꯤ ꯃꯅꯤꯄꯨꯔꯒꯤ ꯄꯣꯠꯁꯤꯗꯤ ꯄꯨꯔꯥ ꯌꯨꯅꯤꯛꯅꯦꯕ ꯑꯩꯈꯣꯏꯒꯤꯗꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯕꯪꯒ꯭ꯂꯥꯗꯦꯁꯤꯒꯤ ꯋꯥꯐꯝꯁꯤꯗꯤ ꯌꯥꯝ ꯂꯩꯔꯝꯃꯒꯁꯨ 2% 3%ꯒꯨꯝꯕꯒ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯃꯔꯛꯇ ꯂꯩꯔꯝꯗꯣꯏꯁꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯗꯤ ꯀꯨꯀꯤ ꯆꯤꯟ ꯏꯃꯤꯒ꯭ꯔꯦꯟꯁꯤꯅꯦꯕ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ 2004ꯗ ꯁꯨ ꯇꯧꯅꯈ꯭ꯔ ꯃꯇꯨꯡꯗ ꯑꯥꯔꯝ ꯒ꯭ꯔꯨꯞꯁꯤꯡꯁꯤꯅ ꯏꯟꯗꯤꯖꯤꯅꯁ ꯍꯥꯏꯇꯥꯔꯦꯀꯣ ꯏꯟꯗꯤꯖꯤꯅꯁ ꯑꯃꯗꯤ ꯅꯦꯇꯤቭ ꯀꯨꯀꯤꯁꯤꯡ ꯍꯥꯏꯇꯥꯔꯦ 1800 ꯁ꯭ꯋꯥꯏꯗ ꯂꯥꯛꯄ ꯀꯨꯀꯤꯁꯤꯡꯁꯤꯒꯤ ꯃꯊꯛꯇ 2004ꯗ ꯆꯪꯉꯛꯄ ꯃꯅꯤꯄꯨꯔꯗ ꯑꯣꯄꯔꯦꯠ ꯁꯨꯡꯇꯧ ꯇꯧꯗꯕ ꯑꯥꯔꯝ ꯒ꯭ꯔꯨꯞꯁꯤꯡꯁꯤꯅ ꯑꯣꯔꯤꯖꯤꯅꯦꯜ ꯂꯩꯃꯤꯟꯅꯔꯝꯕꯁꯤꯡꯗꯨꯕꯨ ꯅꯝꯁꯤꯜꯂꯀꯥꯟꯗ ꯉꯁꯥꯏꯒꯤ ꯗꯨꯄ꯭ꯂꯤꯀꯦꯠ ꯃꯌꯥꯝꯗꯨꯅ ꯈꯨꯠꯂꯥꯏ ꯄꯥꯏꯁꯜꯂꯒ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯖꯦꯟꯗꯥ ꯁꯥꯒꯠꯂꯛꯑꯀꯥꯟꯗ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ UT ꯀꯥꯏꯅ ꯁꯥꯒꯠꯂꯛꯄ ꯑꯗꯨꯒ ꯃꯤꯖꯣꯔꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯌꯥꯝ ꯇꯣꯏꯅ ꯃꯥꯅ ꯄꯜꯂꯤꯕ ꯑꯩꯈꯣꯏꯗꯤ ꯑꯃꯇꯅꯤ ꯀꯥꯏꯅ ꯄꯜꯂꯤꯕ ꯗꯦꯟ ꯃꯈꯣꯏꯒꯤ ꯀꯩꯅꯣ ꯈ꯭ꯔꯤꯁꯇꯤꯌꯟ ꯁ꯭ꯇꯦꯠ ꯑꯃꯒꯤ ꯃꯪꯂꯥꯟ ꯖꯥꯂꯦꯝꯒꯝꯒꯤ ꯃꯪꯂꯥꯟꯁꯦ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯗ ꯁꯨ ꯇꯧꯔꯒ ꯁꯞꯄꯣꯔꯠ ꯇꯧ ꯂꯩꯇꯥꯔꯒꯗꯤ ꯍꯌꯦꯡ ꯀꯣꯟꯅ ꯃꯣꯏꯅ ꯀꯩꯒꯨꯝꯕ ꯃꯔꯥꯏꯕꯛ ꯐꯗꯅ ꯅꯠꯇ꯭ꯔꯒ ꯑꯃ ꯑꯣꯏꯔꯦ ꯑꯦꯅꯤ ꯀꯥꯏꯟ ꯑꯣꯐ ꯑꯣꯇꯣꯅꯣꯃꯤ ꯑꯃ ꯃꯣꯏꯗ ꯄꯤꯈꯤꯕ ꯃꯇꯝꯗ ꯍꯌꯦꯡ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯆꯤꯇꯥꯒꯣꯡ ꯍꯤꯜꯅꯦ ꯃꯌꯥꯟꯃꯥꯔꯗ ꯂꯩꯔꯤꯕꯁꯤꯅꯦ ꯃꯣꯏ ꯁꯤꯒ ꯃꯤꯖꯣꯔꯥꯝꯒ ꯃꯣꯏ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯉꯁꯥꯏꯒꯤ ꯀꯨꯀꯤ ꯁ꯭ꯇꯦꯠ ꯑꯃ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯁ꯭ꯇꯦꯠ ꯑꯃ ꯇꯥꯜꯂꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯕ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯕꯗ ꯁ꯭ꯋꯥꯏ ꯖꯒꯥꯁꯦ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯔꯨꯑꯣꯏꯅ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯗ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯕ ꯉꯝꯕ ꯔꯤꯄꯣꯔꯠ ꯄꯤꯕ ꯉꯝꯕ ꯃꯤꯗꯤꯌꯥ ꯍꯥꯎꯁ ꯑꯗꯒꯤ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯃꯣꯏꯗ ꯏꯟꯗꯤꯌꯥꯒꯤ ꯒꯚꯔꯟꯃꯦꯟꯠꯁꯤꯗ ꯍꯣꯝꯗ ꯔꯤꯄꯣꯔꯠ ꯐꯖꯅ ꯄꯤꯕꯤꯗꯕ ꯃꯥꯟꯕꯒꯤ ꯀꯟꯁꯦꯞ ꯑꯃ ꯑꯩꯈꯣꯏꯗ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ NRCꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯄ꯭ꯔꯥꯏꯝ ꯑꯣꯏꯕ ꯑꯣꯕꯖꯦꯛꯇꯤꯚ ꯑꯃꯅꯦꯕ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯑꯁꯤꯒꯨꯝꯕ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛ ꯆꯦꯟꯖꯦꯁꯁꯤꯡꯗ ꯑꯩꯈꯣꯏ ꯏꯟꯇꯔꯦꯁ ꯂꯩꯌꯦꯅ ꯒꯦꯖꯦꯠ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯄꯁꯦ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯆꯤꯟꯃꯛꯅ ꯍꯥꯏꯖꯗ꯭ꯔꯒꯁꯨ ꯁꯤꯇꯤꯖꯟꯁꯤꯞ ꯑꯦꯃꯦꯟꯃꯦꯟꯠ ꯕꯤꯜꯗ ꯍꯤꯟꯗꯨ ꯃꯌꯥꯝ ꯑꯃ ꯉꯁꯤꯁꯨ ꯍꯌꯦꯡꯁꯨ ꯍꯪꯆꯤꯠꯁꯨ ꯑꯗꯨꯝ ꯄꯨꯁꯜꯂꯛꯄ ꯌꯥꯔꯒ NRC ꯇꯧ ꯍꯥꯏ ꯃꯇꯝꯗ ꯃꯗꯨꯗ ꯀꯣꯟꯐ꯭ꯂꯤꯛ ꯑꯃ ꯂꯥꯛꯀꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯇꯤꯖꯟ ꯑꯦꯃꯦꯟꯃꯦꯟꯠ ꯕꯤꯜꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯦꯅꯤ ꯍꯤꯟꯗꯨꯁꯦ ꯏꯟꯗꯤꯌꯥꯗ ꯃꯥꯒꯤ ꯍꯣꯝꯂꯦꯟꯅꯦꯅ ꯃꯥ ꯍꯣꯝ ꯔꯤꯇꯔꯟ ꯇꯧꯕ ꯌꯥꯏ ꯇꯧꯕꯇꯕꯨ ꯉꯁꯥꯏꯒꯤ
ꯑꯩꯈꯣꯏꯅ ꯁꯤ NRC ꯗꯤꯃꯥꯟ ꯇꯧꯔꯤꯁꯤꯅ 1951 ꯕꯦꯁꯔꯒꯤ ꯃꯇꯨꯡꯗ ꯂꯥꯛꯄ ꯃꯤ ꯈꯟꯗꯣꯛꯑꯣ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅ ꯏꯚꯟ ꯁꯤꯇꯤꯖꯟ ꯑꯦꯃꯦꯟꯃꯦꯟ ꯕꯤꯜꯗꯨꯅ ꯄꯣꯔꯛꯄ ꯃꯤꯗꯨꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯣꯏꯅꯗꯤ ꯐꯣꯔꯦꯅꯔ ꯇꯥꯗꯣꯏꯅꯦꯕ ꯁ꯭ꯋꯥꯏꯗ ꯀꯣꯟꯐ꯭ꯂꯤꯛ ꯂꯩꯕꯅꯤꯅ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ CAA ꯌꯥꯝꯅ ꯂꯨꯝꯅ ꯂꯧꯔꯒ NRC ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯣꯗꯦꯜꯗ ꯃꯅꯤꯄꯨꯔꯒꯤ ꯗꯤꯃꯣꯒ꯭ꯔꯥꯐꯤꯛ ꯆꯦꯟꯖꯦꯁ ꯏꯟꯗꯤꯌꯥꯗ ꯂꯩꯕ ꯗꯤꯃꯣꯒ꯭ꯔꯥꯐꯤꯛ ꯆꯦꯟꯖꯦꯁꯁꯦ ꯁ꯭ꯇꯦꯠ ꯈꯨꯗꯤꯡꯃꯛꯅ NRC ꯗꯤꯃꯥꯟ ꯇꯧꯔꯛꯇꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯨꯝꯕ ꯁ꯭ꯇꯦꯞ ꯈꯔ ꯂꯧꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯗ ꯑꯗꯨꯃꯥꯏꯅ ꯎꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗꯅꯤ ꯑꯩꯈꯣꯏꯅ Manipur government tauba ngamoidaba amadi tauba ngamdaba mathau kya ama khoina phanai pressure tau tarju sarkar je mana ngamjadaba kya ama khoina ui haitare ngamdaba se ubunina akoina aroiba step oina ngasai date 8 ta miyam gi rally ma akoina sinjari ba rally se chatminaraba matungda akoina makha tabase Indian Union gi Home Department da India gi PMO da kaida akoina NRC tawdaba yadabane haibai convince tawba yanaba step khara loge miyam ga mananaga loge na khanjabadagi masigi pot se sinjage bane ne smain tamjage hoi thagat chari uza makha thana lakchabada ai ko gi social